India asida social media da viral oihorabadi haiduna mioi kayadi aki akiba makhoigi punsi phawba mangba yaba kaya tawduna social media da thagatnari ngasigi video asida ahing amada phawkiba saisakpi Ranu Mondel amadi hingnabagi damak mina senadaba dress setpi Urfi Javed ki matangda yengminnasi mayamna video asi nungaibiragadi like share subscribe tawsanbiramu amadi haikibada soiba yawrabasu ngakpiu haijari Ranu Mondel West Bengal ki railway station amada isai khara saktuna madudagi miyamna pibiramba paisa khara aduna punsi hinglammi Ranu Mondel na nongmadi Hindi gi aphawba isai ama oiriba ek pyar ka nangma he kauba isai ama sakhi train station aduda satok lachin tauba mioi kharana magi isai sakpagi video namduna social media da thagatlami video ado pung kharada viral oiki mioi million kayagi malakong yauki train station amagi chidai da isai khara saklambi Ranu Mondel ahing aduda miyamna yamna pamdaki viral oirabanina television channel kayada mabu kauduna wadi sanaba kaya haunarakhi ikuiguidana India ge film city oiriba Mumbai da su mahak kaurakhi maming leiraba Bollywood singer amadi composer oiriba Himesh Reshammiya ga Ranu Mondel ga unakhi punsi da ahanba oina Ranu Mondel music studio da changba phangki Himesh na buthokpa film gi isai Teri Meri Kahani Ranu Mondel da sakanki isai asisu miyamna yamna pamnaba isai ama oikhi matam amada lairabana khamthenglabi chana thaknaba mayum makai amatta layamdrabi Ranu Mondel haujikti reality show singing show interview kayada invite tawduna saruk yaduna hanadagi di khara nungaiba punsi mahing amada hinglakli Ranu Mondel bu pamjaba nungsijaba fan kaya tholakhi matam aduda yumthong khudingda mahaki khonjel na ninki adubu laibak thibani ngasigi hingliba society asi matam amada magi isaibu share tawduna takibadu hojikti phattaba amagi saklo lawrakli magi makeup ki matang da sidhaba troll toba kaya haurakhi magi behavior kaya da su toksindabani over confident oi haina hai haurakhi oh my god I forget it my god Ranu Mondel di masana camera khutta paiduna phaurage haiduna namkiba video su natte miyamna namduna thagalakhibani aduga magi mong matawdasu phaurabani haiduna kharadi pongjakhi miyamna mabu amuk pamdaba haurakhi tapna mangonda laklamba offer kaya mami samki hanna thagat piramba mioi kayana thagat palepki chawkhraba city Mumbai aduda karibu tawraga laigani thabak laitrabada Ranu Mondel na mahaki mayum West Bengal da amuk halakhi yum masida Ranu Mondel naitom hingli support amata yaudrabada chana thaknaba marang kaina laitrabada paisa laitrabada karibu tawrugani marakta mahakpu unaba lakpa mioi kayada magi dukanda tonba paisa singhanduna wana lairi 2019 da social media da viral oiduna mioi kaya gi attention oiramba Ranu Mondel ngasidi naitom wana hingli mioi bagi punsi haibasi tambangamde amuk wai amuk nungai adubu matam amagi magi khonjeldi ngasi phawba lengdana lairi mathang asina yamna ot oiba mayamna senadraba dress makhan setuna social media singda viral oidivi Urfi Javed October gi tang 15 1997 da Lucknow Uttar Pradesh da pokhi pikningai gi matamda yamna strict oiba conservative oiba imung amadagi hauраklami mapana makeup tawba western dress setpa amata yaramde Urfi masagidi fashion bu thawai tana pamjarami interview amada mahakna phongdorakpada mahaki mapana mabu hubi hairakhi Urfida freedom amata layamde asum helakpadagi Urfina magi machandupi singa mayum thadoktuna lakhibani father was very conservative mother was very young 25 साल में होती उनके 5 बच्चे हो गए थे मुझे हमेशा से बचपन से दिमाग में था कि बस घर से बाहर निकलना अनौबा पुंसी अमा हौनबगी दमक महक मुंबई ताना लाकपनी रेंट लैदुना अफंगबा थबक मचा तौदुना हिंगलम्मी टीवी सीरियल की रोल मचा कुमखी मसिदगी फंगलकपा सेल अदुना मागी कागी बरा फावबदी हुनबा कोनरमी
Urfi masana mayamna mahakpu acting gi damak khangdrabasu karigumba mina tawmadaba thabak amadi tawge haiduna khanglammi. Mahakna 2021 gi Big Boss reality show ama oiba asida yaraklami. Show asi yaurabasu mahakna top ama tawdrabadi mayamgi attention oiroi khangmadagi show gi ihan hanba numita plastic ki phatta hauti garbage bag na saba dress ama selakhi. Dress asi chelubadagi internet social media da mahak ngakta ngai khi. Memes kaya amasu semki mayamna attention pambagini hayuna su mangonda haibiki. Adubu mahakna pakhum oina nokladuna anauba ama puthokpasi crime oirabadi mahak lale haijarami. Masigi outfit asina mahaki punchi change tawhankhibani. Numit adudagi Urfi mayamna khanglaki amadi mahak masada matam adudagi ikaiba akiba amata laikhite. Urfi Javed mahak masana design tawduna yamna ot oiba mayamna amukta senadaba dress kaya semduna setpa haurakhi. Wearna saba dress, pin singna saba dress, akaiba mingsel, sim card na jingba kaya na saba dress, tuduna selakhi. Inaw nova dress ama hek thelaga thagalakpada mayamna adum troll tawkhi. Mayamna lakna duna share tawbusu haunakhi. Asumna mayamna share tawrabanina Urfi asum viral oirakhi. Atopa mapan gilaiba kaya nasu magi anauba mina tawmadaba dress asi uraduna newspaper kaya da iba haunarakhi. Chawra fashion event kaya da mahakpu invite tawrakhi. Asumna Urfi celebrity ama onkhi. Dress ot oiba viral girl amadagi yamna unique oiba akiba laitaba artist ama oiraklami. Masi pumna maki haurakpham asya Urfina awaba kaya mayokna duna hotnaba leptraduna oirakliba ngaktani. Urfina mayumda laiduna mahaki mapana haiba indun lairamlagadi ngasi mayamna khanglibasa khanglamloi. Mioibani thamoi pali miyamgi minok maisa loina khangli interview amada mahakna marakta pirakliba comment mayam asi uraga thamoi kayaduna kapchakhi makhoina di magi wari khangbanati hayuna thamoi chokna phongtoklami. Masana inaw noba dress kaya design tawduna asum phorokpadagi million kaya gi follower tankhi. Phauraba artist kaya international gi influencer kaya collaboration tawduna mahakki punchi hingli. Paisa paidrabasu sagaida acho asang laitrabasu thongna lairabadi ngamdaba laiti haibadu mahakna ulli. Ikui-kuidana mahaki photo ama viral oiraklami. Mamai mamit ipom pombagi mayamna troll tawduna memes kaya su semnaduna FB Insta da Urfi ngakta wai jairami. Mahakna ikaiba laitana miyamda chahi 7 sangna lip filler hapa adu dissolve tawhanduna manghannaba tawbani. Mamangda mafam jana haphaudabadagi dissolve tawbani haina phongdorakli. Filler lauthokpagi procedure aduda matam khara mamai mamit pongkhalakpani. Maram asina cosmetic ki thabak tawbada mayamsu chectionchi. Ngasigidi matang swaida loishinjarage mathang atopa nungairaba video ama amuk puduna lakjarage.